WHO da recommend tauba mioiba mana nomada saba yaba thumgi changdagi Bharat ki nagrik singnadi saruk anirom Henna Chari haina Indian Council of Medical Research ICMR ge National Institute of Epidemiology na phongdorakre haina agency ki phangba paw man khangalakli paw sina makha taraduna hai ICMR na Bharat ki nagrik singna thum sabagi haina bi sina thokhaliba issue sing yengsina bagi tabak thibo hum bagi tabak sataba hokre haire Bharat ki nagrik singna thum ka hena saba haina ba sina maram moraga hypertension stroke heart ki oiba laina amadi kidney da sokhan bagi laina kaya pokhali haina National Institute of Epidemiology ki scientist singna phongdorakre hariba issue si yengsina bagi tabak scientist singna sodium sulfate ki mahus sinba yaba natraga sodium ki sang hantahan ba yaba thum puthokna bagi pandamda thibo hum bagi tabak kana sataba hokre haire